Mafam kiyada wakat khongcha satnari wakat mifam su phamnari pung nifuga nipan ki manungda military crackdown tawgani hakiba wafam thabak to ontho Bisnupur district ki Tronglaubi awang lekai de bom pokhayan sahi nauriba masin mawpa khatkiba masum miyamgi mof lakshinaba CRPF na noi kapana naha ahum sikibagi thawdoki matungda miyamna asum wel fanganaba wakat khongcha satnari Mafam kiyadana wakat mifam phamnari pung nifugu nipan ki manungda koki khulai paibisingi mathakta military crackdown tawgani haina se minister wai khemsa na haikiba wafam thabak to ontho haina Moirang Kampu Union Club ki vice president Moirang Them Surkumar na phongtokhi wafam asi ngasi Tinsit Road ki nakal yet oida ladiba club amadi maira paibising yauna Tronglaubi thawdokta anga ani lekhidaba yauna lekhidraba miyoi manga ki mafamda maira katuna ikai khumnabu utpegi thoram ama Kewa Bazar Pangtopigi Amada Fondo Kibini. Magna Makatan High, Koki militants in the Mayum the Tumduna Laiva, Angang Ani, Bomb Cups in the Heart Kiba, Madi Matung Tarakpa, Miamgi, Ihoda, CRPF, the Misam, Ohum, no Mena Captain of Heart Cravasu, Nasi Pauper Lengan, Hiramasigi, Matang, Masatokpa, Taba Amata, Loquatriaki. Impal Iski, Kairao Bitrada, Tronglaubi, Taudo Yaning the Fondo to the Miam, the Wakat Mi Pam Pam Creep. Wakat mi pamaduda Kokomigi advisor Jitendra Nungombam Nahai Lebak Tugaina Honoriba Mitop Sing Tiang Navigi Mota Langang Namiyam Iho Natainaba Honaduna Iraipakan Sieli Song Libising Panaba Honaduna Laidaki Amaramda Tronglaubi Taudok the Sienabasing Atubre Action Localo Taudo Ama Hek Topaga NIA Case Sinaga Oiragadi Manipur Police Labiraga Nuhaiduna Wangjing Lomdigi Masing Yamlavana Hashina Garanumidang Pung Mapalom tarak pada Thoubal tamin rally saki masing yamlaba khongjang loising aduda khangabokta laiba ASP gi office mamang yorak pada police yauna masing yamlaba security force na tingki tongda rally lakliban ha singa police ka wari sanaraba matungda ingnisingna Thoubal mela ground floor makata na sanaki tongda rally satlibana ha singa duna Thoubal mela ground yoraga mamai leiduna halakpadagi lambi da Thoubal athokpamgi Arong Thong Yorapa Numidang Pung Taraga Makairam Tarakpada, Police na tear gas shell Kayamarum Kapsinduna, Miyam Tan Kairaki Hadi. Women Reservation Bill Giyanglaga, BJP na MP Kudim House the Lane of a country. Congress Bill Putok all political party Kimi Pamko. Women's Reservation Amendment Bill da Akanaba Miyang Tamlaga, April Taraga Taruktagi Hauraga, Numit Mangani Subna, Parliament ki special session Pangtunaba Taurang Lakwatringay Sairakta, Congress na all party meeting ama Mangzunana Kauraga, Hiram Masigi Matang Kanagadabani Haina, Takshilakri. Nakalamarum the BJP na line ahungi, Whip Salaiduna Lok Sabha, Raj Sabha, the Lady Party ki member Kudima, Mipam the Sungsoi Shu and Sarugyana of country. Rajya Sabha opposition leaders Oriba, Congress ki National President Malik Arjun Khargena, Prime Minister Narendra Modi da ayib siro lamathaduna Parliament ki mifam haudringai party punamaki mifam kopina batakshin ki Party amadi Union Territory khara da pangthok liba Assembly ki mikhal April 18 da loigedabana Parliament ki mifam kaurakli besi matang sadi haina sumana phongdoki Prime Minister Thaba akhanaba siro lamana Khargena ki April taraga taruktagi mifam pangthok tuna Parliament Nari Shakti Bandhan Adiniyam gi marum da khanagadoribasi matang matam sadi opposition ga mangjungna tanaramba tawduna Parliament ki mifam kaurakpana handaki matang asida opposition ki maikedi gi cooperation pi watkani laibak ki mafam sinba thungna delimitation ga mari leinaba thabak thoramsing paikhatpa loidingaida Women's Reservation Bill passed on a Bohonarapa Madam Sadi. Kudakta political party upon Megimifam Kogduna, Hiramasigi Matanga, Mamutana Kanabamatok Hena, Manufongdoki. Select the BJP na line ahungi whips alaiduna Lok Savam, Rai Savad, Lady Party, Sigi member Punama, April Taragataruki, Taraganipan Power Mipamda, Sungsoi Shu than Sarugiaga the Benihana country. Union Minister Amadi, member Kudima House Kimi Pam Saruk Yagadavani, Ganagoma member Amatada, Sutilo Navi Ayaba Piru Hedi. AM Sunani Fugataru realization Mangamari Lainana realized to save the indigenous peoples of Manipur Haibi Hiramda Pangthok to Lakliba, Tauramgi Manungsana, Ngasika Manipur College Kaksing the state level is a competition amai influx of foreigner in Manipur, its impact and the way out Haiba topic.
competition pangthokhibaga loinana masida mahirui sawa henmana saru yakhi Manipur NRC satna hallo mitop khando u haiduna laurakpadagi laingakna census asi matam khra yaitholaga thamlaga na thaina bo honariba sina oibi haroi laingakna sahi manga oirabasu tara oirabasu census yaithoktun thamlabasu athubada NRC satna handraba amadi mitop khandoktuna maramda halanbagi thabak paikhatragadi miyamgi asobo ihau lakani haibasi khangjin pamthui laingakna ngahak ngahak yanaba thong sathabasi tawdabana sungani miyamgi thamoida pienaba kya lairibasi mapal tholaktuna irang tholaknaba shiloidabani miyamna su laingaki thawong singaduda sapsaba thabak pangthoknaba aikhoi puna mikap thokminasi mitop miyan chadagi iramdam kanba haibasi mingonda haijagadabnati aikhoigi thawdang singsu lairibani haiki haijariba sarto rengnercom information and publicity secretary MSU headquarter curfew komthokli state asigi tampaki district manga da thamlakpa curfew hayengi oina ayuk pung manga dagi nungtil pung manga phawba komthokli haina madi leinaba district administration singna hairi lamlai kendragi apunba club maira paibina sinduna imphal urkhulambi thingkhri Tronglaubi Thoudokki mayokta lamlai kendra apunba club amadi maira paibigi ko convener na khongjang laukthoklubugi police na phajinkibagi mayokta ko convener na khongjang laukthoklubugi police na phajinkibagi mayokta nongada amadi laimakhong mapal miyam hauroktuna imphal urkhulambi thingjinbagi khongjang sangsingkhri khongjang aduga mari leinana lamlai kendra apunba club amadi maira paibigi convener Fairoism Bijoy Pratap na phongdokkibada ngarang nongada da paumi singa unabada ko convener sanjoi mangsa tabamna tronglaubi thaudoka mari leinana khongjang sangsingini haina laukthokki ba khongjang gi sarwa moina ngarang numidang maira gi khongsat amasaki wakat khongjak ta saruk yakhiba singna nongada da leiba lamlai kendra gi MLA case ibom sagi yumla sanglaga memorandum pisinki khongjang na saruk yakhiba singa police ka muknarak padigi tear gas kap pa yauna thaudokra thoki madugi matung ngasi ayu anganwada police na sanjoi bu farag pukibane mak thadorakadabani haina demand tawraduna lambi thingjinkhibani hari political solution puraktriba fawba buffer zone lanba yakhiroi political solution puraktriba fawba buffer zone lanba yakhiroi haina Indigenous Tribal Leaders Forum ITLF na thadorakpa sirol amana phongdorakli sirol sin hai Meitei furuki miyoi sing chusampurda sangba yahandabagi matangda thamliba athingba makatan adumak sathari pamdaba thaudok thogondana masum ing tapa phiba gayandanaba Manipur mari leinaba singna buffer zone gi kanglot ningthina ngakadabani ITLF ki mifamda laukiba warep amagi matungina lakliba me ahumda Wall of Remembrance Separation Day pangthoknaba thaurang tawloidi thawai thakraba athaubusingi mafamda ikai khumnaba utpoina thauram asi pangthoknaba sem saba loidi miyamgi pandam phangnaba honabada mari leinaba singna angam thakta thaudang Loubiyu Separation Day gi thauram mai pangna pangthoknaba ITLF women subingna miyamdagi phan khongatpagi thabak paikhatlagani miyamna su angam mating pangbiyu haidi Ipuroibana defense ta leirabasu isa ngakpinaba kanamata leiramdri Mama haina nungsina kauraga tungki isas ngasidi mama kauba takidri apokpi mama Ipuroibana defense ta leiduna leba singaklabasu isa ngakpinaba kanamata leiramdri piklibe isa singaduna mama haina nungsina kauraga tungki badunga sidi mama kauba takidri isa kainabagi mama engonda sakliba maisa asi kanamata saktabu oirasanu haina tronglaubi thaudoki victim oirabi hauji imphal gi ras ministry da lekatnaribi oinam ongbi benita na ngasi paumising unaba amada phongdokri magna makhata na haikibada thaudo adu koki lalhauba sing aduna nongmai kapsinduna mahaki pikliba masani bu hatokpikri aduga mahaksu hauji lekatnaribani koki na kapsilakliba bom adu pokhaibada maki haksangi mafam mangada bom asena panduna sokibani maki mapuroibana defense ta leiduna leba sigi miyam ngak senbada thaudang loriba adugumna security force na makoisu ngakpi senbigani khanna yumna tumlingai de koki lalawbu singaduna bomb kapsinduna masa singadu hatopikibani security na ngak seliba mafam asida asigumba misi mina kya thoglabadi makoi lebigi wantuk leki central force singaduna makoi bungak senbina ba lekri khanglam labadi mama aina ahing hawatuna isa singadu ngak selamgadabani aduna isa singasi sisu siramloi isa singaduna mama haina nungsina kauraga tungkibadunga sidi mama haiba takidri thaudo adugi justice phangdriba fawbada maki thauna haloi isa singadu imaleba kidamak thawai thakibani miyad asigi matangna miyamna lorakpa phireb aduna Aroiba oigani
Koki Kulai Paibising aduna security force na lairiba mafam adu laalaga laklaga yumna tumduna lairingai di etik adu satakibani etik adu senari bising asi fawba lainga ki maikedi gi operation chataduna mara laiba miyoi sing adu phaduna serak pi busudi thaudo adu gi matang sab sabe action amata lokhat laiti security force na ningthi na ngak seli haiduna yumda potharaga lairibani yumda lairaba fawba misi mina nangliba sinadi aikhoi kadaida layu haibano Thoubal adu yamna pendi haina thamoi sokna phongtokhi panba yabari kuki lalhobusingna bomb kapsinduna laikidraba oinam Benitagi thamanga ngairibi iton tonbi masanu pi adu sawumba nangnaba apopa mapasu Thoubal thokpa numit April tariki nonganbi April nipan Guwahati tamna thulaklaga Imphal da lakhibani laibak thiba Thoubal adu digi angang asigi apopa mapa hojiksu tufak tu faisenduna wana khanglibani Turong Loubiyu mihat sinaba sing sairak piyu haina Thoubal ESP office da thomjingkhri Commando personnel ani sokli Turong Loubiyu mihat yaning di mihat asida senari bising matik saba sairak piyu haina ngarang numidang maikei kya digi lakpa miyamna Thoubal ESP office da thomjingna bahona bada police ka saunu munakhri miyam adu tan khaina ba police na tier kya sel kya kapkhri miyamna su police tamna nung thajinduna athingba phawba protest atakri nakalani gi mukna ba du da Commando personnel ani sokle haidi Thoubal asigi matangda press na phangma pawgi matung inadi ngarang numidang pung 12 rom tawada Turong Loubiyu mihata sinaba sing serak piyu Thoubal adu NIA da sinaduna thigat hangadaba oirabadi Manipur police laibiranu haina maikei kya digi lakhiba miyamna rally amaga loinana slogan kya lauraga lakhibani rally aduna Thoubal police headquarter ma payorakpada police na thingna bonakhi adubo police ki athingba du miyamna namkhairaga Thoubal mela ground tamna lakhi Mela ground amuk miyam pulaba matung Thoubal ESP office tamna laktuna thomjina bonaki maduda police ka sauna mukna bathoki police ki maikei digi tier gas sel kya kaptun miyam adubu tankhaina bonaki baduda protester singi maikei digi nungna thomjila ko digi police commando personnel ani asu opananki sola basinga dudi yeripok Lairong thiel digi sagol sem nanaw sei nifu apokpa rajian amasum Thoubal athokpam khunau digi thongam premje sei nifu ani thoi apokpa subol kowi Nakalani ki muknavad numidang athingba phawk sataki loinana police ki maikei digi tier gas sel kappa yauna yamna kana honabadagi nongyai matung pung ani rom taba matam irang adu mapung phana laksinki amaromda police na irang adu laksina bo honabada tier gas sel kapkhiba aduna protester singi marakta aso apan nanglambi yai haina thajnari dubu sabsana madugi pawri phangmangamdri Mara laibasing logi matung ina sarak pigani Chief Minister Secretary tangasi assembly Constituency mari ki maira pai bilusing bisinga Chief Minister Yumnam Khemsang unaduna Turong Loubiyu thaudoki asumba wel phonganaba memory na mamakusinakhri unaki badu Chief Minister na hai miyamna hairak liba waphamsi lainga asina lumna lawi Turong Loubiyu thaudoki victims singa asumba wel phangan ba haibasi lainga ki phiremni kanagumba miyoi sing thaudo odur senramba amadi mara lei haiba khanglabadi logi matung ina pifam tokpa serak pigani law na masagi weba tawpham thokpa sing torakani hauzik Investigating agency amana thigatpigi thapuk sathari makhogi finding da soidanamak mara leibising puthorakani state lengana sapsaba phirep amaga loinana asum well pigani leba asigi lo ngakpaga loinana miyamna pungning phathabiyo tangdu leitaba phibam hanjina na bokhona mina saina Chief Minister na phongdokhi warning tawkhri Imphal West District ki Kangla Tongbida Liangmai Naga ama Meitei sing khunda mafam sing ko ki kulai pai bising maning tamna setok sin tawduna hingsa gi thabak sa thabal lepnaba Namdailong Village Authority amasum Mantri Ban Development Committee na Aroiba in warning tokri Namdailong Village Authority ki Chairman Jingwang Bau Abon Mai amasum Mantri Ban Development Committee ki Secretary NG Jiban Meetei na puna khoyek piduna thadorakhiba sirolamada Kangla Tongbi ki mafam sing santi thamna bohona bada thajaduna furup ani asina honaduna lakli Hingsa thadokuna puna hingmina ba haipa wakhalonda sapsana lepli adumainama khongtha si ason mani haina lauridabani tha sigi hokhiba tang mapan gi numidang pung 12 makhairam tarakpa matamda koki khulai paibisingna nomai kapkhiba aduna asiguma hingsa gi thabak aroiba oigadabani misamna khunda mafam singdagi hingsa gi thabak lapna lehanaba hanjin appeal tawrabas adumak koki khulai paibising hingsa chataduna misam miyamna aki ekhang piba leptri kapthorakhiba nomai maruna yum ani da panduna phibam kahan khiba laikri asiguma hingsa gi thabak singda aso apana madi misi mina yoroglabadi madugi teksak punamak hingsa sathariba khulai paibisingna pugadabani naga amasum Meitei na santi amasum miyoibigi ikai khumnaba aduna lumna lawi aduba hanjin aki ekhang pibigi thawongdi yaba ngamloi koki khulai paibisingi camps naga gi miyamna khundaba mafamdagi punglap laptana meter yang khairum lapna leidi
Koki Kulai Paibishin Santi Pamzaba Miamda Kahoroidabane Haki. BJP Lenga Claybedi Manipur Wakalgi Lainana Narava Migi Masing Nomonomigi Hengalakle Hemanta. Lakadoriba General Election Congress Lenga Amuk Pairaklavadi Soydana Manipur Kanbangamani, Maduna Taduna BJP Amuk Lenga Pairaklavadi, Manipur Awaba Mayuk Narakani, BJP Lenga Claybedi Manipur Wakalgi Lainana Narava Migi Masing Nomonomigi Hengalakli Haina, Hanagi Minister Moirangtim Himantana Fongdokri. Wapamasi ngasi Wangjing 12th Congress Committee na Sinduna Fundrei Muslim Kula Pangtokiba Wangjing 10th AC ki polling station number 3435 Fundrei Weba Congress Water Meet ki thoramda Kendra sigi hanagi Minister Moirangtim Himantana haikibani ngasi ki Congress Water Meet aduda ex Minister Moirangtim Himanta Wangjing 10th Congress Committee ki President Sagolsem Gopeswar amadi block ki thaupuba kyasu dais ki member oina sarugyaki Okrulda BSF Zawanama Laikidabigi Thoudok Trinamool Congress ki Lusingba Abhishek Banerjee BJP de Sairakri Trinamool Congress ki Lusingba Abhishek Banerjee Urkhul District ki Litan Police Station ki Manungsanba Mongkot Chifu Thasi ki Tarada West Bengal ki Security Force BSF ki Zawan ama hat ki Thoudowasi BJP government sina Manipur thoklibi ethnic violence ngasi ningthina lakshin bangamdabadagi thoklibani haina akan mona serakli Ukhrul District ki Mongkot Chepu Khulmanakta West Bengal ki Malda Bagjan Khungang ki Mithun Mandal ko BSF Zawana sina patrolling tawringaida Militan masi numai kapna bigi Thoudok haidorakpa maruna panmadagi Rims Hospital pukatuna laikatnaraba matung laikidabani Thoudok asiga mari leina West Bengal ki Diamond Harbar ki MP amasum Trinamool Congress ki National General Secretary Abhishek Banerjee social media da thagalakpa post amada thauna pharaba West Bengal mandal dagi BSF Zawan ama militant singna kapada laikhidre Bengal da Poliborton ki matang da lecturer piri bisingna Manipur da hana lecturer piru su haina su fongdorakli Mana Prime Minister Narendra Modi amasum Home Minister Amit Shah da Manipur ki thoklibi ethnic crisis asi Mirai duna thamlaga West Bengal ki election campaign party sing tawduna haksina lawduna laidi haina smaral sing siraduna makoi punama asina Bengal da malem wari sing usinduna campaign sa thari hairi